DGP Khoina Sikpadigi Leikatnakhre, Manipur DGP Mukesh Singha Sajil Oina Khongna Satlingaida, Khoina Sikpadigi Ras Ministry the Pukatuna Ahan Malaying Satakri. Pausinai DGP Mukesh na Ngarang Tilpung Mangarum Tabada, Imfalgi Kangla Manunda, T-shirt Amalit Laga, Hafian Awa Shit Laga, Khongna Satlingaida, Khoina Sikpadigi Pung Manga Makairum Tabada, Imfalgi Ras Ministry the Leikatnakhre. AMPA gi mi ahum thadok trabadi jiribam da total shutdown lauthokre. Government ka wari saduna peace talk toriba pambaina lusingba UNLF ki lanmi singlup AMPA gi kedar ahum phakibagi mayokta matam kaktana jiribam district da total shutdown lauthokre. Hiramasiga mari lendana jiribam ima paibi apun balup ki secretary N Kumari Devina hai maramamat laitana pambaina lusingba UNLF ki kedar ahum phakibagi yanindi. Ngarang numidang pung taragani thoigi manungda thadok taba tarabadi ngasi haibadi ngarang ehin nonggai pung taragani thoidigi matam kaktana jiribam district pumba total shutdown torgani miyamgi awana matamna mateng pangkibi sasing sibu maram laitana fajin kibasi nungaiti amadi kandem tawi hainasu N Kumari na makatana phongtoki February mari the CM kiwa anauba lenga si normal government ati abnormal government ni kemsan Saisigi February Marida Handaki Anoba Langak Shamlak Livisi Normal Government Amadinati Abnormal Government ni High Minister Y Kemsana Fondokri Wapamasilangi Land Resources Department Sinduna Palace Compound Gi MSFDAs Ki Auditorium na Pangtokpat Loisangasigi Online Portal Nipanamasum LR Manipur Mingthon Mobile Apps Ama Loans Dobigi Thorum the Atoba Mithunglen Oiraduna Fondokimani Thoramas the Home Minister Kopitas Konthauzam Amasung Minister Case Lokena Tharamapu Amadi Akanava Mithunglen Raki Sip Minister Hai Saisigi February Marita Lenga Asishamlak Livisi Normal Government Amadinati Abnormal Government ni Nomagi Kari Thokani Khangdava Aina Pai Revolution Singing Sinba Siena Badilira than a Tuan issue Mam Senavada Kok Sak Pamatam Sida Karigo Mamata Suyan than a revenue Loisanda Sakot Horangi Taba Mapakalambasi Tagali Miam Nungai Hanba Madi arrival and BP Lenga Kiapamani Minister MLA Oiribisingi Sakfuksaningaini Adubo execute Taugadoribo officer Sina Taudragadi Lenga Ki Mighty Boyani Normal Oida Balenga Sina Senaba Waringi Matam Sidama Samasagi Matau Taubirambagi the Muktagata Fondoki Yamna Transparency Oina Land Record Lamgi Sahinava Kazanati with that Mayuk Naramba Awabasing How do Liba Portal Nipanamadi mobile app Asina Miam the Khudong Salagani Loinana Sahi Yankai Humpu Suropagi Se Patharakpa Mantarakpa Sukuhalaganaki Ngarangi Thauramatu the Secretary Land Resources TS Kiran Kumar Deputy Commissioner Amasu SDO SDC Singju Saruyaki National Institute of Technology NIT ki matang na Congress na haivyaba hari Congress ki matamda NIT ki pata piram labadi permanent campus laina kari hangdokadoribano Congress na bu tauram labadi phagera pharoira thuaigadabani habi ki wakalon thadokpiu okram evopi Housing Lady Manipur Lengana Mating Lane Congress na Tauramdava State Natragana Center Gueva Institution Matalimio Congress na Tauram Labadi Fagera Faruera Mutat Kadabani Haviki Wakalun Tadok Piwamasum Congress Ki Matamda NIT Manipurgi Ekar Sahungani Fukamatuga Point Mangagi Pata Zamabandi Saduna Institution Sida Kusinakre Loidana NIT Manipurgi campus Leramdabadi Mawong the Manipur Lengana Fongdorak Libasi Lebuk Thibani Haraduna permanent campus Ladiba NIT Manipur Bukarigi Hongdokadoribano Haina Sip Minister Ahumlak Oramlava Congress President Okrami Bobinangri Wapamsi Ngarang Congress Pawana Pangtopa Pau Mipamda Fongdok Ladon Okram Ibobina Makatana Hakibita India si democracy at Palaiwak Nina Center Gi Oirabusu State Oirabusu Lenga Haibisi Permanenati Lenga Ama Sakini Lenga Ama Muglingani Lenga Amatana permanent Oina Legadavanati Adubo Matamatam Gi Matuk ne Center Natragan State Lengang na Policy Amagi Warep Norakoda Kunaidu Gi Miyamna Kangning Lamani Handak City Convention Center the Pangtopa NIT Manipurgi Convention the Manipur Langana Institute Asigi Permanent Campus Ama Piragani Hana Fongdokibadu Miyamna Samam Navagaloina
Congress ki matamda campus piramdrabra haibigi singnaba kya leiragani khanbadigi ngarangi pawgi mifam se pangthokpani lainga ki policy na NIT hongdokhiba yai maduda party sina yetkadaba laiti adubu permanent campus asidagi hongadoribasi kari maramgino haibisi Manipur miyamna khangningani Congress matamda piramba acre 341.5 ki lamsi pikpagira low lying area oi hairakadoribra lamphel part sida yamna pixelamle haigadoribra state lengakisisu sahi tara sugadori matam maduridi low lying area oidraga hauzik oi haina hairaknabigi maramna karigino national importance ta lengakna institution amabu state lengakna kushira sitawiyadi masida term and condition mayamle hiram singdu mapung faraba matung India lengakna ayamba piduna mafam sita sakhibani matamdugi Congress lengakna acre 341.5 henba lamgi pata jamabandi saduna NIT institution da kusinakre masi lamdam sigi amadi mahairoi khunai gi khalagi state ke leijaba phandagi leiraga pikhrabani kumza English ngani ka mapan ge duwaida India lenga ki advanced technology khumang yangsilakpa matamduda UPL lenga na atopi state kia da NIT establish to horki center na sa da sama funding to godaba institution sing Manipur kari establish to rita bigi maram laibra haina center da hangalubuda center na yabirak tu Manipur su NIT establish to na bigi yaba pirakibani India lenga na ayaba pirakpuga state lenga na khanaduna kudak tigi thabak haubu yana bata yelgi Polytechnic ta kumza English ngani ga taragi August taradigi academic session hokibani UPA gi chairperson Sonia Gandhi na kumza English ngani ga taragi November taragan thuida Kangla da NIT Manipur uri yumtamki masi India gi oina tarasuba institution oiramani Amaramda NIT gi lamgi saruksida acre sanirongi water body ama sangwatuna Imphal gi akoibda lairiba AC singdagi nongju thada lakpa isum sing tungwana ba water body ama mathau tagani khanbadagi water resources ministry da mafam sida water body ama sangwat ki hairubada sel piraki haina ayaba piraki adubu masidagi lauthokadaba leibak kadai da kamdawna thamgani hanglakpada engineer singna akhum piba ngamkhidabadagi water body thamba ngamkhidabani hauzik mafam sida Manipur lengana water body ni haina bekhalibasi phati habadinati madugi detail report adura masidagi lauthorapor leibak leikhomna singba kadai da dispose togodagi habasi yaurongani madu NIT Manipura kamsingadabani habadi yaurongoi Congress Party of the Miyam Singnari Badi, water body digi lauturak per lebak lekom sing, Tangnari Bamapam Sinda, Kamsilaga, Madurigi, transportation charge the Horogalupa, Yankaina Tragna Sama, Rungi Sentam, Kanago Makragama, Naga, Lautok Napatora Prana Tragana, Lautok Branki, NIT campus, the state Langana Pekaliba, water body digi capturak pa, lebak lekom sinamaramurga, campus ising tumlibani masidagi kamthorakpa leibak lekhom sing NIT campus ta kamsilu haibigi ayaba karana pibigi institution sigi register natragana director na kamsilu haibra institution sibu laingakna hongdokningbigi agenda leibra laingak sina mating leina center natragana state ki anauba institution ama lingnaba honabiyu haina su phongdokhi blockade handok tuna free movement lehenbada punamangna thaudang lominasi lamdam sigi miyamna hidak langthaki awat pa yawna thengnariba khudong sadaba singa sigi yenglaga chathariba economic amadi counter blockade ki khongjang handok tuna national highway singda free movement lehenbada mari lenaba punamangna thaudang lominasi haina Federation of Civil Society Organization Fox Manipur appeal torakli Fox ki information and public relation ki assistant secretary Tayanjam Thoibana Kuyek Piduna Thadorakwa Siro Laman Hai. State Asigi Singi Mapam Sing the economic amadi counter blockade ki Kongjang Leptana Satarakwana Lamdama Sigi Mipung Kutima Khudong Satam Kiami Unali. Hidak Langtaki awat pa yauna no mada mathok daba pulam kyagi awat pa lerakpana miyam sauna sithing piri ana leng sangsingda hidak langthaki awat pa lerakpana anaba sing leng sathabada sauna kudong sadaba mayuk na hanbada natana no magi sara tali ba miyoy sing aduki mati awapa mayuk na hali
हाईवेसिंगना चथोक चसिन यादबा अमदी ब्लॉकेटना मरम ओइरगा मथौ ताबा पोचैसिंगी ममल का हेन वांखलक्तुना साउना सेथिंग पिरी मरम अदुन इकोनॉमिक अमदी काउंटर ब्लॉकेट की संगसिलिबा खोंजंग हंदोक्तुना स्टेट असि हाईवेसिंगदा मियाम अमदी पोचै पुबा गारीसिंग अयेत अपन यावदना सत्पा यानाबा होनाबदा कांगलोक फुरुक खुदिमक्की लुसिंगबसिंग अमदी मरी लेनबा पुनमंगना अंगम थौदांग लौमिनसी लैंगानसु विक्टिम ओइरबसिंगदा असुंबु वेल अदु फंगलवाइखी Mahairoi amana nipan kaptuna hatkri angak pathaudu amu oina supnagi class 9 khakta tamliba mahairoi aman oza ahum mahairoi ahum amadi mapu amasum mabok yauna puna miyoi nipan kaptuna hatkri miyoi nipan nungmaina kaptuna halaba matung mahairoi adusu masa mathana kaptuna sijakri thaudu adu da miyoi taraga manga room so asu open nangki police ki report matung ina Thailand gi Bangkok manak nakna leiba Dev Shirin School thaudu adu thokibani mahiru eduna 9mm pistol season aduna miyoi nipan adu hatkibani mahiru eduna miyoi nipan adu karigi dam hatkibano haibagi maram chapsana khangmamdri adubu lairik tamba da amati exam gi tension leiba natragan imung manung gi akanba yingsinbagi thong natragan video game text mapung phaba ngamdabana maram oraga thaudu adu thokiba oigani haina panari Berian gi audio clip semjin bani center Manipur thokli bi irang asiga mari lengan hanagi se minister nongthoma Berian gi khonjel ni haina viral saliba audio clip adu semjin sajin bani haina National Forensic Science University gi anisuba report na pali audio clip adu semdok sadok para recording adu hanagi se minister gi khonjel ga sangdam na bada hanjina khudong sa da bamai unabana audio clip adu ki matang thijinna na ba tharakhiba petition adu dismiss tawinaba Central Supreme Court haijakhi Justice Sanjay Kumar amasung Sanjiba Sasdev ki bench da appear tawraduna Additional Solicitor General Aishwarya Abati na National Forensic Science University NFHU Gandhinagar gi report yumpham oiraduna hai recording adu semdok sadokli amasung kyara khana hongtok honsil tawri petition adu dismiss tawnaba wapam phongtokladuna Bati na hai handak the petitioner puthoki ba asangba audio clip adusu masing khangdana hongdo hongjin taw thengnari CFSL gi doctor singi pau parladuna mang hai recording aduda hongdo hongjin tawba mafam nifuga mathu yaukhi ki bench aduna court thamki bu wafam di khwaidigi nauba NFSU gi report adu pikhalakli nakal ani mangna madu gi report adu naina ba amasum madu da yari bu wafam sing khangna ba khudong saba pifam thui Petitioner Oriba Kuki Organization for Human Rights Trust ki Makeda Lebki Advocate Prasan Bhusana NFSU ki finding aduda center na thajaba thamkiba aduda wang hangladuna hai mamangda Truth Lab ki report matung ina di khonjel aduna ma ki asengba khonjel ga sada maudra go humdoi sanai haina phungdo ki bu apam putoraki National Forensic Science University Gandhinagar gi School of Forensic Science ki Associate Professor Dr. Surbi Mathur na siyamba say isigi July kuntrada paikhalakhiba lamai taruk panba report adu hiramasigi matangda waroi ama laktringi mamangna petitioner amasum center da yahonana bakhanki Kuki Organization for Human Rights Trust na file torakhiba petition adu da N Berena Manipura insurgency hengat hanana amasum khulai luttauba kangbo adu saugali haiduna Khonjel adugi matangda thigatnaba file torakibani petitioner ahanbada minute nifuga nipan sangba audio clip ama makoina maral siribadu sagoladuna court pukhalakhi kumjaing lisingani ga kunga manga gi August thar Supreme Court na NFSU da khonjel adu hanagi minister N Berian gi khonjel ga sanabra khangdoknaba thijinna khongkibani NFSU na audio clip adu edit tawthokli haina Fongdok pagaloy na maduna audio clip adu aseng na khangmamdre haikibani madugi matungda amuk petitioner na pung 2 minute kunga taruk sangwa recording ama puthoraki amasu apex court asina sahi asigi April thada NFSU da mapung phaba audio do amuk hana thijinna na bakhan khibagaloy na N Biren gi asengba khonjel ga sanabra khangdokna ba khan khibani atop agency gi pawamna Justice Sanjay Kumar amasum Justice Sasdev ki bench na pass tawkiba order amada report sing adu confidential oina thambaga loina madu miyamna khangandana bakhanki khwaidigi noba report adu Additional Solicitor General Aishwarya Abati na Shilkoper Tora Court Photography
Yemen की Mari province the military leifamsina Houthi na missile drone kapsingri. Yemen की Mayai thangma saruk Mari province the government की military leifamsing the Irai numita missile amasum drone strike sing sathakri haina. Yemen की military source amana amasum local residents sing na phongdokri. Sagol sunumita Marip amasum thangnaba Hadramut the Houthi ki attack sing the government land missing sikri haina report okhi. Masak takhoktaba military source amana ki Marip city the ahumlak suba military region ki headquarter yauna government ki tuan military camp sing da Houthi force sing target okhi. Attack sing ki manung da bomb mathang pokhai duna city nikhi haina residents sing naiki. Marip city manung amasum akoi the military leifam sing the missile amasum drone sing attack tokhi haina local media na su report tokhi hari. Marip city da strike sing siba natragana sokpa natragana akai atoi ki matang da pau khuda ki oina leiti. Marip amasum Hadra mupta Saudi Arabia na lusing government forcing gi Trump concentration sing amasum military camp sing da ballistic missile sing amasum drone sing target tokri haina sagol sunumita Houthi military ki spokesperson Yahya Sarina Fongdoki attack sing the government fighter Sam hena Siki natragana Soki haina Sarina claim toki Thawamusum natural gas Marang kaina phangba Marip asi Yemen gi lan manung da khwai digi kanbalan phamsing gi manung da amoiki city asi Malemna sakhangba Yemen government gi mapangal kanba maru oiba mafam ama adum oidi amasum civil war lanjenaraba miyoi mayam lei hena su pausna makhatana phongdokli Amaramdana Saudi Arabia ki Nazaran Houthi ki attack sing misam taramatoi sokli coalition Saudi Arabia ki Nazaran the Houthi ki attack sing misam taramatoi sokli haina Saudi no lusingba coalition na irai namita phongdokri coalition ki spokesman Turkey Al Malki na ki sagol sunumita thoki be attack adu the Saudi national tarit sokhi makoi ki manu nupi ama masum sari mari gi anga ma yaukhi Yemen gi ama Egyptian ani amasum Pakistan ki nationals ama yaw hensu paus na makatana phongdokli